अखोई तोंगान तोंगान बा अखोई कनो मयाम से सगा मयाम तोंगान तोंगान बा लैरिबा कनो मयाम से मसी अखोई खन्न नैनबदा यामना मराथोन नोइबा डिस्कशन अमदा विथ पेपर गा लोइना थमनरकांदा मतु फसना नैनत्रगदि पुंग फाबा ngамगनि हाइबगी थाजबसु लैते अन मसी खितंग अखोई टेंशन ना हाइजरकांदा लैनरी सी अखोई डिफरेंसेस खरदि लैरे among the communities अखोई पर्सपेक्टिव ता अखोई विजन दा अखोई अंडरस्टैंडिंग दा अदुगा माइंडसेट दा अखोई रियलिटीज दा अखोई डिफरेंसेस लैरे हाबसिमदि अखोई यामिनबा मथौ ताई डिफरेंसेस सिना मरम ओइरकांदा मसिदा बापानगी शक्ति खरना तोंगछलए अदुगा मदुदा खुदोंचाबा लौरे हाबसिमसो अखोई अंडरस्टैंड तोमिनबा ताई लोइनाना अखोई मपालगी शक्ति सिंगसिना अखोई ओइबा फ्यूचर अमा अफबा फ्यूचर अमा मखोइना ओइना अखोई दा सिनबीरमगनी मखोइना ओइना पिबीरमगनी हाबसे मसिदा अखोइना थाजरगा लैबा तारगदि इसाना इसाबु जिनोसाइड तोबगा चपानागदौरे हाबसिबदि सिमसो अखोइना अंडरस्टैंड तोमिनबा मथौ ताई ता हौजिक अखोइना तौगदबसे करिनो अखोई फॉरगिव एंड फॉरगेटनेस से अहानबदा मथौ ताई अखोई तोंगान तोंगान बा खेनबा सिंगसे ngahaktang tongana thamkhisi madu अखोई फजना डिस्कोर्स तौसी खेनबा सिंगदुगी ओइबा अखोई करेक्टिव मेजर्स पुथोकसेबो तबो तबो अदुगी ममांग दे अखोइना मथौ तारिसे फॉरगिव एंड फॉरगेटनेस से मथौ ताइयो अदुगा अनिसुबदा अखोइना मथौ तारिसे अखोई मसेलगे मरक्ता अमना अमबु फजना लिसन तौनसेबो अमना अमगी वासे फजना तागिसेबो अखोई वासु अखोई खेनब लेरिबा कांगबु सिंगसिदा तानसी अखोई खेनब लेरिबा कांगलुप सिंगसिगी वासु अखोई फजना तासेबो अदुगे मतुंगदा अखोई अंडरस्टैंडिंग अम लाक्सेबो करम अंडरस्टैंडिंग बेस्ड ऑन रियलिटी दा बेस्ड ऑन अखोई हिस्टोरिकल रियलिटी दा बेस्ड ऑन अखोई फ्यूचर पर्सपेक्टिव दा बेस्ड ऑन अखोई फीचर्स दा अखोई येंग काना अखोई अदुगुम अंडरस्टैंडिंग अम लाक्सेबो लाइबा अंडरस्टैंडिंग सिगी मतुंगिना अखोई की करेक्टिव मेजर्स करीनो हाइबदो अखोई थिदोकसेबो अदुगा लोइनना अखोई तुंगी ओइबा अखोई कलेक्टिव सर्वाइवलिज्म अमा अखोई सी नागा ओइसनो कुकी ओइसनो अखोई मैतै ओइसनो पांगन ओइसनो एज अ बीइंग एज अ मणिपुरी अखोई हिमिनदब दियारा रोइदना अदा अखोई सी खेनब थीसी खेनब थिदोकसी यानदब थिदोकसी हारसु सामा 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 लैगनेबो याननबगी लंबी थिदोकसी पुन्ने हिमिननबगी लंबी थीसी हारसु सामा 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 थोरकनेबो अदु तारगदी याननबगी लंबी रोमदा सच्ची हाब तारगदी खेनब सिंगसे ngahaktang अखोई डायलॉग तौसेबो खेनब सिंगसे ngahaktang अखोई कीप इन साइलेंट ngahaktang थमनकिसेबो अदुगे मथक्ता अखोई खतनरिंगैगी मतमदा ngangnakhiba अदुगुम्बा लैंग्वेज अदुम्बा टोन मदु अखोई हौजिक्ति सेल्फ रेस्ट्रेंट खरखर तौनरसेबो याननब पुरक्सी हैरकांदा सोमनाकंदा मिगी हेक्ता खोइदौ सिक्कदबा हेक्ता थमोय सोकदबा अदुम्बो वही वतासिंग अखोइगी मरक्तगिसु अदुगा अतोपा लेमिनरिबा जिलनाउ अखोइगा यानदबनी हाइना लरिबा कालुपसिंगी माइकैदगिसु मसी ngangbiganu हाइबसे आई इकाई खुनना अपील तौनिंगेबा ngasiगी मीडियम सि खोंगसाब लोरगा देन अदुगे मतुंगदा अखोइ सेंस ऑफ ब्रदरहुड से मसी अखोइदगिसु इनिशिएट तौसेबो लेमिनरीबा अखोई यानदब कांगलुप सिंगसिदगियो इन रेसिप्रोकल अखोई सेंस ऑफ ब्रदरहुड की खुद सोइदना तिंथोकपिरक बा ओइसनु तिंथोकपिरकनी हाइबगे अखोई थाजबसु लेबा बिकॉज मखोइसु ह्यूमन बीइंग ने अदो अखोई की सिरा मणिपुरी हाइबसिमदि अखोई मणिपुर हाइबसिमदि अखोई की हिस्टोरिकल इंटाइटी नि अखोई भारत ता तिनखिबा मतमदा अखोई मणिपुरी अमोय मणिपुर ओइना तिनखिबनी विथ टेरिटोरी गा लोइना तिनखिबनी अदो बे तारगदि मणिपुर हाइबसिदा अखोई पुनमक की ओइबा कंसेंसस ओइबा अखोई की ओइबा अंडरस्टैंडिंग अम पुरपताबनेबो मधुगी अंडरस्टैंडिंग अदु पुरक्प मतमदा लैरिबा हिंड्रेंस सिंग दो करी करीनो हाइबसे अखोई यामना फजना अखोई लिंगा की लेवल दा सीएसओ सिंग लेवल दा एकेडमिशियन सिंग लेवल दा अदुगा रिलीजियस लीडर सिंग लेवल दा तोंगान तोंगान अखोई एक्सचेंज ऑफ थॉट से मसी अखोई तौनरकांदा अखोई की ओइबा कलेक्टिव कंसाइंस मखोई शागत मिनबा अदुगी लंबीदा अखोई जंक्शन म मथौ ओके अंकल थैंक यू अरोय पॉइंट अमतंगा हाइजरम के सिनल वसंजराके अद मसी पुनमक्सी पुरंगनब गिदमक्ता ख्वाइदगी हेन मरु ओइबसे अखोई रूल ऑफ लॉ से अखोई रेस्टोर तौब मथौ तायबा
rule of law restore se kanana tawgadori bano lengak na tawgadabane ba ado hausik leriba PR gi government sinadi Manipur da khoi mathau tariba rule of law do madu restore tawgani ha se khoi husik ki leriba situation thaja phangde ba ado akhoi gi mihutna akhoi gi kano tawjaba semjaba akhoi popular government tama akhoi miyam na pamnari ba se popular government to la akanda hana ge pattern do na taba anoba pattern na mada akhoi Manipur kai thar khaba do saktam jingsi situation yamna contestation even the fracture on the side of the idea of Manipur sida magi thokpa pangang ngangna ba then Kanglup masen gi over antagonistic over interest mayam ama leina ba Kanglup masen gi marak yam conflicting over interest mayam leina ri ba marak sida what is the way forward kari to gode ge sinanga adu have you please thank you Miras ahan bada akoi punamakta anoba sahi gi yai paujan pijage aduga loina na lengsin biriba akoi gi respected panelists punamak pusui kai khomna bo chage akoi haujik akoi gi Manipur Conclave 2026 ki part amoina akoi gi historical gi perspective amasung akoi gi Manipur gi leriba akoi gi legal gi waba entity aduga akoi gi international gi kenona khangba international level da khangba akoi gi waba status aduga India da punki bagi tangkak aduga India da pullura matung da lakpa situation mayam se akoi yamna phajana akoi respected panelists mayam amna thambiram grabani na yadom da aisu sanction jaroi ge akoi taseng mati akoi 45 tagi hauraga akoi 14 phawagi tangkak sida akoi kyam akoi maitingu kyam bagi matamda aduga tetain thausingi matamda akoi Chinwin Phawa extend to akoi Kabo Valley Phawa extend to bagi adai matungda amuka akoi pamhai bagi matamda akoi Chinwin Phawa extend to bagi adai matungda akoi tongan ba international treaty mayamam khak jiri treaty hara khangnaba 1833 gi adu ma treaty sida akoi FG grant ka akoi Maharaja Gambhir Singha ga akoi sign tawna khiba aduda akoi international treaty oi khiba adai matungda lakpa akoi keno mayama treaty mayamam leikhre international gi level da sige mayam sina Manipur haiba se karino haiba define tawi Manipur ge territory define tawi Manipur ge legal status define tawi magi territorial status aduga mai sovereignty ge status loina maksi historically define tawi sige mayam siga loina na India ge manung da changkhra matungda akoi Manipur laiminari ba Kanglup Phurup mayam sige marakta akoi separatism gi movement lakheba aduga loina na akoi kano se akoi Manipur ge ningkha tamgadabani haiba adugi movement lerakhiba sige marak sireisida akoi Bharat ki lusingba singchina matam gi waiba policy program mayam ama khaka akoi yalakpada akoi divisive policy yorokpa aduga loina na madugi manungda lairiba akoi right wing akoi nationalist India gi right wing nationalist kangbu sing fringe element kangbu sing se masina masak lot laga Manipur changchalakpa duga tongan ba mong da saklon lauraga Manipur gi Kanglup Phurup mayam sige marakta misunderstanding create tonana ba tension namsung hatred create tonana ba sum honarakpa aduga magi leiriba tongan ba aspiration sing se masai se tongchallaga akoi sanarakpa lila mayam se masi sige highest peak stage to haukiba akoi gi sahi 2025 sida koi yaukhre haiwa phamsi ai sumaina thamjage ado 2025 ta laikhiba koi violence situation akoi masel ge marakta milugi piranga loinana lenkhiba koi economy da khainingai leitana soktha khiba education da hainingai leitana soktha khiba akoi future ge adugumba dream je kari oigada ge haiwa leraktawa akoi angang singda yamna ninghannarakpa akoi psychological trauma phobo lakpa parents me amam ka mittagi pitaraga macha singi future kari oirakada ge haiwa sigi khangma ngamdaba adugumba wakhalon lerakpa sigi maraksida ngasidi 2026 yore masiga loinana way forward se sige matangda ai kitang lakjage yam tena lakjage maruai ba wafamdi akoi yamna sireisida akoi tongan ba akoi gi keno mayam se saga mayam tongan ba lairiba keno mayam se masi akoi khana naina bada yamna marathon noi ba discussion amada with paper ga loina na thamnara kanda matu phasana naina traga de pung phaba ngamgani haibagi thajaba su leite ana masi kitang akoi gi tension na hajara kanda lainari si akoi differences kharati laire among the communities akoi perspective ta akoi vision da akoi understanding da aduga mindset da akoi realities da akoi
differences leire ha basimdi khoi yamina ba mathau tai differences sina maram oirakanda masida bapangi shakti kharana tongshal lae aduga maduda khudong chaba lore ha basim sa khoi understand tomina batai loinana akhoi mapalgi shakti singchina akhoi gi oiba future ama afaba future ama makhoi na oina akhoi da sinbiram gani makhoi na oina pibiram gani ha base masida akhoi na thajaraga leiba taraga di isana isabu jino site tobaga sapana ga dore ha base badi simaso akhoi na understand tomina ba mathau tai ta haujik akhoi na tawga da base karino akhoi forgive and forgetness ya han bada mathau tai akhoi tongan ba khena ba sing cheng haktang tongan na tham khisi madu akhoi fazana discourse tawsi khena ba sing dugi oiba akhoi corrective measures puthok sebo tabu adugi mamang dai khoi na mathau tari se forgive and forgetness mathau thai aduga anisu bada khoi na mathau tari se akhoi masel ge marakta amana amabu fazana listen tawna sebo amana amagi wa se fazana ta gi sebo akhoi wasu akhoi khenaba leriba kangbu singsi tansi akhoi khenaba leriba kanglup singsi gi wasu akhoi fazana ta sebo aduge matungda akhoi understanding am laksebo karamba understanding based on reality da based on akhoi historical reality da based on akhoi gi future perspective da based on akhoi gi features da akhoi yenga kan akhoi gi adugumba understanding am laksebo laiba understanding sigi matungina akhoi gi oiba corrective measures karino haibdo akhoi tidoksheba aduga loinana akhoi tungi oiba akhoi gi collective survivalism ama akhoi si naga oisanu kuki oisanu akhoi maitai oisanu pangan oisanu as a being as a manipuri akhoi himina tab diara roidana ada akhoi si khenaba thidoksi yana taba thidoksi harsu sama leiganeba yananabagi lambi thidoksi punna himinanabagi lambi thisi harsu sama thorakaneba adu betaragadi yananabagi lambi romda satsi ha betaragadi khenaba singcheng haktang akhoi dialogue tawseba khenaba singcheng haktang akhoi keep in silent nang haktang thamna kiseba adugi mathakta akhoi khatnari ngai gi matamda ngangna khiba adugumba language adugumba tone madu akhoi haujikti self restraint khar tawnara sebo yananaba puraksi hairakanda somnakanda migi ekta khoidau sikadaba eta thamoi shokadaba adumba wahi wata sing akhoi gi maraktagi shu aduga atopa leminari besil nau akhoi ga yanadabani haina leriba kalup sing gi maikai dagi shu masi ngangbi ganu haibse ai ikai khunna appeal tawninge ba ngasi gi medium si khong sa loroga then adugi matungda akhoi sense of brotherhood se masi akhoi dagi shu initiate tawsebo Laiminariba, akhoi yanadaba kanglup singsis dagiyo in reciprocal akhoi sense of brotherhood ki khud soidana tingthok pirak ba oisanu tingthok pirakani haibage akhoi thajaba su leba because makhoi su human being ne abo ado akhoi ki sira manipuri haibasimadi akhoi manipur haibasimadi akhoi ki historical entirety ni akhoi bharat ta tinkhiba matamda akhoi manipuri amoi manipur oina tinkibani with territory galoina na tinkibani ado be taregadi manipur haibasida akhoi punamak ki oiba consensus oiba akhoi gi oiba understanding ama purpata bane abo madugi understanding adu purakpa matamda leiriba hindrance sing do kari no haibase akhoi yamna fajana akhoi linga ki level da CSO sing level da academician sing level da aduga religious leader sing level da tongan akhoi exchange of thoughts se masi akhoi taunara kanda akhoi gi oiba collective conscience ma akhoi shagat minaba adugi lambi da akhoi junction ma ta okay uncle thank you aroi point amatanga yes haijaram ge sinal lotion jarage okay adu masi punamak si purakna na gi da makta khwai de hena maru oiba se akhoi rule of law se akhoi restore to ma thau tai ba rule of law restore se kanana tawgadori bano lengak na tawgadabane ba ado haujik leriba PR gi government sinadi manipur da khoi mathau tari ba rule of law do madu restore tawgani ha ba se khoi husik ki leriba situation thaja phangde ba ado akhoi gi mihutna akhoi gi kano tawjaba semjaba akhoi popular government tama akhoi miyam na pamnari ba se popular government to la akanda hanage pattern do na taba anoba pattern na mada akhoi manipur kai thakhraba do saktam jingsi anoba road map ma puthora akhoi changshallakani haibai thajabane amazing point amazing yamna inclusive oiba aduga observation amu thambiba aduga yam precise oiba point sing kari to budaka lei akhoi sida move on to na begina makta aduga what is the way forward have yam clearly thambiba yam noise